mayambu ikok nona khurumjari ngasisu mayamge ngahak pothanabagidamagta asengba thokiba Manipuri horror story ama puduna lakchari wari asina kari kamdawriba haibadu mayam punna taminarsi matamsi Durga Puja matamni laikai gi oina magi khanga chanaba mamanaba sin punsinaduna magi sangoi lukoida Durga Devi imabu latuna makoi gi mathamoida leijariba fattaba wakhal punamak chamthoklagani koklagani awa ana koklagani pa punamak koklagani haiduna ningjaba matamni matam masida susil amadi aihak aikhoi anista Durga Puja laliyo pham maduda yaukhibani mafam maduda aikhoi punna Durga Puja latuna amadi che thiwetuna Durga Puja sakhi Durga Puja saban loraba matungda aikhoi ahing leknabagidamakta jinga khajanduna migi sangoi tangkhai khajanduna aikhoi miyoi mayam ama ahing leknabagidamakta sem sakhi numito nungthi nomangi nongsu thili taw numini onthoka nungai khidraba haiduni matam maduda aikhoi khara amana laphu jaluduna laphu yungduna yamna kanna phajana ba semli laimai dei jungliba laphu ado laimai dagi phut ani muki chang kakhatlaga ikoi koina lengdou pareng lengdu thamlibani aduga lengthongna ikoi question laba aduta myana mawong tana se thelibani asomna tawduna makoi khara amana lengdoubu lengchin bayaw lengdoubu jung bayaw laibu thachin bayaw yamna kana phajana ba semhori aduga aikoi khara amana tawduna laigi lafu aduda thelana ba torbot yendem chu amadi hari khago herangoi amadi kang mapal atai polam cheram sing hekna ba koichat chatuna thiri aikhoina asumna koichat chatuna thiri nei matam asita aikhoina krai mafam daki hura macha sige haiduna hainari khara amana mafam ama tai khara amana mafam ama tai adudana adu lehowi adudana ada lehowi haiduna matam si 2003 natragana 2004 horokpa matam adai oigadoribani asumna tawduna matam adudadi aikhoina chaliba lambi kaka se light ka amata thamajat nati aikhoina hojik chalibudubudi ayuki matamdani asumna polam cheram singadu hekluraba matungda aikhoi amu hanna Durga Puja laliba mafam maduda latuna aikhoina loruriba mana singa amadi lai oiba polam singado laphugi leka singda loina mak thechalli nobab torbot amadi atai polam singsu pulap khinduna yamna mong tana thamlibani wairam taithokli chu yungsalli heg yengbada mong tana fajari mit pena than baibu su oiri asomna aikoi laayado fajana ningthina saba losilakpada ayuktagi honanakpaduna numidang mamsilakabada loiri masigi matung aikoi mayam ahing leknabagidamagta pham thaduna sem sari aduga aikoina koisaliba aduda phi mayam amasu yanthaduna thamlibani haibadi jingaduda aikoina kheluba khuluba tawragadi i nung thokani haiduna lai matamda lai kadringida i thokpase laiduna sai aduna i thoganba phatte haiduna khujin khoya kakpa sam kakpa amata yamata tawti asumna tawduna aikoi ahing lekna banumidang ado sem sari adubu rosinga ibanithi huramba chasi haiduna hainari aikoi imanaba atei su hauri adubu makoidi bomla leiba chatlukhigani aduga halaklaga wona chatkani aduga ngasini chatlaroi hayeng wona chatlaba yai aikoi bomla thaduna leigani haiduna mokoi sing adudi chai sing saba thakpa lonaraga bomla leiba chatnakhi masidagidi aikoi miyoi khar khatamak ngai hauri rosin ibani na akoina lari famadi khara chatlaga pot khara huralu siadana hairi adubu lariba singaduna su yadre masidagidi rosin ibani do amamba mi ki pung nipan khara helakpa mapan ta salakpa adaita huramba laklibani haiduna ibani punna lakli matamduda aikoina suba sahi tret nipan mukti suri asomna pikliba aikoina huramba chatlibani haiduna yamna thapna lakli aikoina laklibasi aikoina leiriba laikai khulladagi lanthorактuna atopa khullama yausallaklabani hairiba khul asi yaunaba chakke hairagati achauba turel ama langadoribani hairiba turela selan matamda ubake thong ahaibima lalibani asomna aikoina sum lakpana ubake thong ahaibido lanthorakli
ꯊꯑꯣꯏꯅ ꯂꯥꯞꯅ ꯑꯗꯨ ꯌꯧꯅ ꯍꯨꯔꯥꯟꯕ ꯂꯥꯛꯈ꯭ꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯗ ꯈꯪꯂꯨꯗ꯭ꯔꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯩꯈꯣꯏꯅ ꯈꯪꯕ ꯃꯐꯝ ꯑꯃ ꯎꯔꯕꯗꯒꯤ ꯑꯩꯈꯣꯏ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯇꯝꯅꯕ ꯃꯐꯝ ꯑꯣꯏꯕꯖꯥꯠꯅꯤ ꯂꯩꯔꯛꯇꯣ ꯏꯁꯨꯛ ꯁꯨꯛꯏ ꯑꯗꯨꯒ ꯅꯥꯀꯟꯗ ꯆꯥꯎꯔꯕ ꯍꯥꯏꯕꯗꯤ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯆꯥꯎꯔꯕ ꯎ ꯀꯌꯥ ꯑꯃꯁꯨ ꯍꯧꯏ ꯑꯗꯨꯒ ꯋꯥꯁꯨ ꯆꯕꯨꯜ ꯍꯧꯔꯤꯕꯅꯤ ꯋꯥꯁꯤꯡ ꯑꯗꯨꯅ ꯑꯃꯒ ꯇꯨꯁꯟꯅꯕ ꯑꯗꯨꯗ ꯂꯩꯔꯛ ꯑꯗꯣ ꯄꯨꯡꯁꯨꯛ ꯁꯨꯛꯏ ꯂꯩꯔꯛ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯒ ꯑꯩꯈꯣꯏꯅ ꯈꯪꯕ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛꯍꯣꯏꯒꯤ ꯌꯨꯝ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯒ ꯊꯪꯅꯅ ꯂꯩꯕꯗ ꯆꯨ ꯑꯃꯗꯤ ꯅꯣꯕꯥꯞ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯤ ꯃꯗꯨꯅꯤ ꯑꯩꯈꯣꯏꯅ ꯍꯦꯛꯄ ꯂꯥꯛꯂꯤꯕꯁꯤ ꯑꯉꯥꯡ ꯋꯥꯈꯜ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯏꯕꯣꯛꯍꯣꯏꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯎꯈꯤꯕꯗꯨꯅꯤ ꯑꯗꯨ ꯌꯧꯅꯅꯕ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕꯁꯤ ꯃꯤꯁꯨ ꯍꯨꯔꯥꯟꯅꯩ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯔꯤꯕ ꯂꯩꯔꯛ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕ ꯌꯨꯝ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯀꯣꯟꯊꯣꯡꯒꯗꯣ ꯑꯃꯠꯇ ꯄꯥꯟꯗꯦ ꯆꯨꯝꯅ ꯊꯣꯡꯒꯥꯜ ꯑꯣꯏꯅ ꯂꯩꯕꯒꯤ ꯋꯥꯅꯤ ꯊꯣꯡꯒꯥꯜꯗꯒꯤ ꯈꯔ ꯆꯪꯁꯤꯜꯂꯛꯂꯒ ꯆꯨ ꯑꯃꯗꯤ ꯅꯣꯕꯥꯞ ꯂꯣꯏꯅꯃꯛ ꯐꯪꯂꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯆꯨꯗꯨ ꯀꯝꯗꯧꯅ ꯌꯥꯟꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯗꯨꯗ ꯊꯥꯡ ꯁꯣꯝꯕꯗ ꯌꯥꯎꯔꯛꯇ꯭ꯔꯕꯅꯤꯅ ꯑꯣꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯅꯣꯕꯥꯞ ꯑꯣꯏꯅ ꯍꯦꯛꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯗꯨꯗ ꯀꯥꯈꯠꯂꯤ ꯑꯄꯪꯕ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯍꯥꯏꯕꯗꯨꯅꯤ ꯅꯣꯕꯥꯞꯇꯣ ꯍꯦꯛꯂꯒ ꯃꯈꯥꯗ ꯗꯨꯞ ꯊꯥꯗꯔꯛꯂꯤꯕꯅꯤ ꯅꯣꯕꯥꯞ ꯇꯥꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯍꯥꯏꯕꯗꯤ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯗꯨꯅ ꯍꯧꯔꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯍꯟꯗꯣꯛꯂꯒ ꯂꯩꯕ ꯌꯨꯝ ꯑꯃꯒꯤ ꯃꯤꯑꯣꯏ ꯑꯃ ꯀꯔꯤꯅꯣꯅꯦ ꯅꯣꯕꯥꯞꯁꯤꯕꯣ ꯍꯟꯖꯤꯟ ꯀꯦꯜꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯂꯥꯇꯦꯟ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯥꯁꯤ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯗꯦ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯨꯛ ꯃꯨꯠ ꯅꯣꯡꯃꯅ ꯑꯃꯨꯛ ꯂꯥꯛ ꯇꯧꯏ ꯅꯨꯃꯤꯠꯇꯨꯗꯤ ꯃꯩꯁꯨ ꯂꯥꯛꯇꯦ ꯃꯁꯤꯗꯒꯤꯗꯤ ꯂꯥꯇꯦꯟ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯄꯗꯨꯗ ꯑꯩꯈꯣꯏ ꯅꯣꯕꯥꯞ ꯃꯇꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯇꯨꯃꯤꯟ ꯂꯩ ꯃꯁꯤꯗꯒꯤꯗꯤ ꯊꯣꯛꯂꯛꯂꯤꯕꯁꯤꯡ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯦꯔꯥ ꯅꯣꯕꯥꯞ ꯀꯦꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯑꯩꯈꯣꯏ ꯀꯨꯝꯊꯔꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯍꯦꯛꯂꯤꯕ ꯅꯣꯕꯥꯞ ꯑꯗꯣ ꯇꯥꯞ ꯑꯅꯤ ꯑꯍꯨꯝ ꯈꯨꯟꯖꯤꯜꯂꯒ ꯐꯨꯔꯤꯠꯇ ꯌꯣꯝꯁꯤꯜꯂꯤ ꯑꯗꯨꯒ ꯐꯨꯔꯤꯠ ꯑꯗꯣ ꯄꯨꯛꯂꯣꯝꯗꯒꯤ ꯇꯥꯈꯠꯂꯒ ꯌꯣꯝꯁꯤꯜꯂꯒ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯩꯈꯣꯏꯅ ꯂꯩꯔꯛ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯣꯏꯅ ꯄꯣꯠ ꯈꯔ ꯍꯨꯔꯥꯜꯂꯛꯑꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯂꯥꯛꯂꯤ ꯑꯗꯨꯝꯅ ꯂꯥꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗ ꯅꯣꯕꯥꯞ ꯇꯥꯈꯤꯕꯒꯤ ꯃꯑꯣꯡꯗ ꯗꯨꯝ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯜ ꯏꯕꯥꯅꯤꯅ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯂꯩꯔꯝꯗꯦ ꯂꯩꯔꯛ ꯑꯁꯦ ꯃꯝꯕꯅꯁꯨ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯀꯤꯔꯛꯂꯗꯨꯅ ꯒꯝ ꯆꯠꯂꯤ ꯔꯣꯁꯤꯟꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯈꯔ ꯀꯤꯒꯟꯕ ꯖꯥꯠꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯃꯥꯒꯤ ꯃꯑꯣꯡ ꯈꯪꯈꯤꯕꯅꯤ ꯃꯥꯗꯤ ꯀꯤꯔꯗꯨꯅ ꯕꯨꯠ ꯃꯥꯜꯂꯤ ꯇꯝꯅꯔꯛꯄ ꯃꯥꯜꯂꯤ ꯄꯔꯞ ꯆꯠꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯒꯝ ꯆꯠꯂꯤ ꯍꯟꯇꯛꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯅꯣꯕꯥꯞ ꯇꯥꯈꯤꯕꯒꯤ ꯃꯑꯣꯡꯗ ꯗꯨꯝ ꯂꯥꯎꯅ ꯇꯥꯔꯛꯏ ꯃꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯀꯤꯔꯛꯂꯗꯨꯅ ꯀꯟꯅ ꯂꯥꯎꯔꯒ ꯑꯩꯈꯣꯏꯅꯒ ꯌꯣꯝꯂꯒ ꯄꯨꯔꯤꯕ ꯅꯣꯕꯥꯞꯁꯤꯡꯗꯣ ꯕꯨꯗ꯭ꯔꯨꯛ ꯊꯥꯗꯔꯝꯂꯒ ꯕꯨꯗ꯭ꯔꯨꯡ ꯆꯦꯜꯂꯛꯂꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝꯅ ꯆꯦꯜꯂꯛꯄꯗ ꯂꯩꯔꯛ ꯑꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯃꯨꯁꯤꯟ ꯃꯨꯅ ꯆꯥꯎꯔꯕ ꯃꯤꯑꯣꯏ ꯑꯃ ꯐꯝꯂꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯑꯩꯈꯣꯏꯁꯨ ꯃꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯤꯕꯗꯣ ꯐꯔꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯨꯔꯤ ꯑꯗꯨꯒꯗꯤ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯅ ꯐꯝꯂꯒ ꯂꯩꯔꯤꯕ ꯑꯃꯨꯕ ꯑꯗꯣ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥ ꯑꯃꯗ ꯐꯟ ꯂꯥꯎꯅ ꯆꯣꯡꯈꯠꯈꯤ ꯃꯗꯨ ꯎꯕꯗ ꯔꯣꯁꯤꯜꯗꯤ ꯀꯟꯅ ꯂꯥꯎꯔꯒ ꯃꯍꯥꯛꯇꯤ ꯃꯁꯥꯗꯣ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯏ ꯃꯃꯤꯠꯀꯥꯗꯣ ꯉꯣꯔꯣꯡ ꯑꯣꯟꯈꯠꯂꯒ ꯃꯌꯥꯗꯣ ꯀ꯭ꯔꯛ ꯆꯤꯛꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯨꯠ ꯃꯁꯥꯒꯗꯣ ꯀꯟꯅ ꯈꯨꯇꯨꯝ ꯇꯥꯁꯜꯂꯒ ꯐꯤꯔꯤꯡ ꯆꯣꯡꯗꯨꯅ ꯂꯩꯈ꯭ꯔꯤ ꯇꯧꯔꯤꯕ ꯑꯗꯨꯗ ꯑꯩꯁꯨ ꯀꯤꯔꯛꯂꯗꯨꯅ ꯀꯟꯅ ꯀꯞꯈꯤ ꯑꯗꯨꯒ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯌꯨꯝꯗ ꯂꯩꯍꯧꯕ ꯏꯃꯥꯗꯨꯕꯨ ꯀꯔꯝꯍꯥꯏꯅ ꯇꯥꯗꯣꯔꯤꯕꯅꯣ ꯈꯪꯗꯦ ꯂꯩꯔꯛ ꯑꯗꯨꯗ ꯑꯩꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯣ ꯑꯗꯨꯝꯅ ꯑꯩꯅ ꯀꯟꯅ ꯀꯞꯄ ꯑꯃꯗꯤ ꯏꯃꯥ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯛ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯌꯨꯝꯁꯤꯡꯒꯤ ꯃꯤꯁꯤꯡꯅ ꯇꯥꯔ ꯃꯥꯜꯂꯤ ꯃꯈꯣꯏꯁꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯕꯨꯗꯨꯡ ꯆꯦꯟꯁꯤꯜꯂꯛꯀꯤ ꯃꯑꯣꯡꯒ ꯇꯧꯏ ꯑꯩꯅ ꯐꯠ ꯂꯩꯊꯣꯛꯎꯕꯗꯗꯤ ꯑꯩꯒꯤ ꯏꯁꯥꯗ ꯕꯪ ꯂꯥꯎꯅ ꯁꯥꯒꯠꯈꯤ ꯃꯁꯤꯗꯒꯤꯗꯤ ꯑꯩ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯤ ꯑꯩꯒꯤ ꯏꯁꯥꯗ ꯆꯪ ꯂꯥꯎꯅ ꯀꯔꯤꯒꯨꯝꯕ ꯃꯩꯅ ꯆꯤꯡꯕꯒꯤ ꯃꯑꯣꯡꯗ ꯑꯃ ꯇꯧꯈꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕꯗ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯑꯗꯨꯒꯨꯝꯅ ꯐꯤꯔꯤꯡ ꯆꯣꯡꯂꯒ ꯂꯩꯔꯝꯃꯦꯗꯅ ꯍꯥꯏ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯉꯥꯡꯁꯦ ꯂꯩꯔꯛ ꯂꯥꯏꯃꯨ ꯑꯣꯛꯅꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩ ꯑꯃꯗꯤ ꯁꯨꯁꯤꯜꯕꯨ ꯑꯩꯈꯣꯏ ꯑꯅꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯃꯈꯣꯏꯗ ꯂꯥꯏꯀꯠꯅꯈꯤ ꯍꯥꯏ
ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯗꯨꯔꯒꯥ ꯄꯨꯖꯥ ꯂꯥꯠꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯕꯖꯥꯠꯅꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯃꯈꯣꯏ ꯂꯩꯔꯝꯗꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯨꯕꯗꯒꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯑꯩꯈꯣꯏꯕꯨ ꯌꯦꯡꯍꯜꯂꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯁꯦ ꯈꯔ ꯂꯨꯅ ꯂꯩꯔꯦ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯗ ꯃꯤꯅ ꯁꯥꯟꯅꯕ ꯂꯥꯏ ꯑꯃ ꯆꯪꯂꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯕ ꯖꯥꯠꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯅꯥꯛ ꯑꯅꯥꯏꯗ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯊꯥꯏꯅ ꯑꯃꯥꯏꯕ ꯑꯃꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯃꯊꯤ ꯐꯣꯡꯂꯤꯕꯅꯤ ꯃꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯂꯒꯅꯤꯗꯅ ꯑꯃꯥꯏꯕ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯑꯗꯨꯃꯥꯏꯅ ꯉꯍꯥꯟꯋꯥꯏ ꯁꯥꯟꯅꯔꯝꯂꯒ ꯂꯣꯏꯁꯤꯟꯕꯤꯔꯝꯗ꯭ꯔꯕ ꯂꯥꯏ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯀꯔꯝ ꯇꯧꯔꯒ ꯐꯒꯗꯒꯦ ꯍꯥꯏꯕꯗු ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯦ ꯀꯅꯥꯒꯤ ꯃꯆꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯊꯪ ꯍꯪꯅꯔꯛꯄꯖꯥꯠꯅꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯀꯣꯏꯊꯤ ꯊꯤꯅꯔꯛꯄ ꯑꯗꯨꯗ ꯑꯁꯣꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯝꯗꯒꯤꯁꯨ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯅꯥꯆꯜꯅ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯀꯧꯔꯒ ꯑꯃꯥꯏꯕꯅ ꯌꯦꯡꯕꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯃꯗ ꯂꯩꯔꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯂꯥꯏ ꯇꯤꯟꯖꯨ ꯑꯣꯛꯅꯔꯦ ꯍꯥꯏꯗꯨꯅ ꯐꯥꯎꯔꯛꯂꯕꯖꯥꯠꯅꯤ ꯃꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏ ꯑꯃꯗꯤ ꯔꯣꯁꯤꯟꯒꯤꯁꯨ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯄꯣꯛ ꯃꯄꯨ ꯃꯌꯥꯝꯁꯤꯡ ꯇꯧꯗꯨꯅ ꯑꯁꯨꯝ ꯆꯥꯏꯊꯣꯛꯇꯨꯅ ꯊꯤꯔꯛꯄꯗ ꯃꯊꯪ ꯄꯥꯎ ꯐꯥꯎꯅꯔꯛꯄꯗꯒꯤ ꯄꯥꯎ ꯑꯁꯨꯝ ꯂꯧꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥꯗꯨꯗ ꯏꯃꯥꯈꯣꯏ ꯂꯥꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯈꯣꯏ ꯏꯃꯥꯈꯣꯏꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯌꯦꯡꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒ ꯄꯨꯟꯅ ꯂꯥꯛꯂꯕꯗ ꯍꯥꯟꯅ ꯑꯩꯈꯣꯏꯕꯨ ꯌꯦꯡꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒ ꯊꯦꯡꯅꯔꯦ ꯑꯃꯥꯏꯕ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯝ ꯑꯃ ꯁꯥꯔꯒ ꯃꯐꯝ ꯑꯗꯨꯗ ꯄꯣꯠꯂꯣꯏꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯄꯨꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯍꯟꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯈꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯍꯣꯏꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯕꯖꯥꯠꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯑꯅꯤꯗꯨꯅ ꯇꯧꯒꯗꯧꯔꯤꯕ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯕ ꯃꯤꯇꯝ ꯑꯃ ꯑꯩꯈꯣꯏꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯄꯨꯝꯅꯃꯛ ꯍꯣꯡꯗꯣꯛꯇꯨꯅ ꯂꯤꯠꯁꯜꯂꯒ ꯆꯔꯨꯅ ꯃꯤꯇꯝ ꯑꯃ ꯁꯥꯈꯤꯗꯅ ꯍꯥꯏ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯤꯠꯅ ꯆꯠꯅꯕ ꯅꯠꯇꯕ ꯍꯧꯖꯤꯛ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯐꯤꯔꯣꯟꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯂꯒ ꯑꯗꯨꯗꯩꯒ ꯑꯃꯨꯛ ꯆꯔꯨꯅ ꯃꯤꯇꯝ ꯑꯃ ꯁꯥꯔꯒ ꯑꯩꯈꯣꯏꯒ ꯋꯥꯡꯕ ꯆꯞ ꯃꯥꯟꯅꯕ ꯃꯤꯇꯝ ꯑꯃ ꯁꯥꯔꯒ ꯀꯠꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯄꯣꯠꯂꯣꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯏ ꯑꯣꯛꯅꯔꯒ ꯊꯔꯣ ꯑꯣꯟꯈꯤꯕ ꯖꯒꯥ ꯑꯗꯨꯗ ꯄꯣꯠꯂꯣꯏꯈꯤꯕ ꯖꯥꯠꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯇꯞꯅ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯈꯤ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯇꯕꯗꯒꯤ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯄꯨꯔꯒ ꯂꯥꯏꯌꯦꯡ ꯆꯠꯊꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯩꯈꯣꯏꯒꯤ ꯕꯕꯥꯈꯣꯏꯅ ꯄꯨꯔꯒ ꯌꯨꯝ ꯇꯝꯅ ꯄꯨꯔꯛꯈꯤ ꯍꯥꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯈꯔꯁꯨ ꯑꯩꯒꯤ ꯃꯤꯠꯇ ꯈꯔ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯎꯈꯤꯕꯁꯤ ꯃꯉꯛ ꯑꯗꯨꯅ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯛꯄ ꯑꯗꯨꯒ ꯃꯁꯥ ꯑꯗꯨꯅ ꯃꯃꯥꯡꯒꯤ ꯊꯕꯥꯛꯀꯤ ꯁꯔꯨꯛ ꯑꯗꯨꯅ ꯆꯨꯝꯅꯗꯨꯝ ꯂꯩꯕ ꯃꯤ ꯑꯃ ꯍꯥꯏꯐꯦꯠ ꯎꯈꯤ ꯎꯔꯤꯕꯗꯨꯁꯨ ꯑꯩꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯑꯩꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯩꯕ ꯀꯥꯗꯨꯗ ꯍꯦꯛ ꯆꯪꯈꯤꯕꯒꯨꯝꯕ ꯑꯃꯗꯤ ꯌꯨꯝꯖꯥꯏ ꯐꯥꯎꯔꯒ ꯐꯠ ꯆꯠꯈꯤꯕꯒꯨꯝꯕ ꯑꯗꯨꯝꯅ ꯍꯦꯛ ꯎꯈꯤ ꯑꯩꯈꯣꯏꯅ ꯐꯅ ꯀꯨꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯐꯥꯎꯕꯗ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯣ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯩꯈꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯕꯒꯤ ꯃꯑꯣꯡꯗ ꯑꯔꯥꯞꯄ ꯊꯣꯡꯒꯥꯜꯒꯨꯝꯕꯗꯒꯤ ꯑꯩꯈꯣꯏꯕꯨ ꯊꯣꯛꯂꯛꯑꯣꯃꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯍꯦꯛ ꯇꯥꯏ ꯑꯗꯨꯕꯨ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯂꯥꯏꯋꯥꯛ ꯇꯤꯟꯋꯥꯛ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯏꯁꯤꯡꯗ ꯁꯣꯜꯂꯒ ꯍꯞꯇꯥ ꯑꯃ ꯄꯤꯊꯛꯎ ꯍꯥꯏꯗꯨꯅ ꯄꯤꯊꯛꯄꯗꯒꯤꯗꯤ ꯑꯗꯨꯝꯅ ꯀꯧꯔꯝꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯎꯔꯝꯕꯁꯤꯡ ꯑꯗꯣ ꯇꯞꯅ ꯂꯣꯏꯅꯃꯛ ꯐꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯁꯨꯕꯨꯗꯤ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯆꯍꯤ 15 ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯗꯤ ꯃꯐꯝ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯨꯛꯂꯤꯕꯅꯤ ꯑꯩꯅ ꯃꯐꯝ ꯑꯗꯣ ꯍꯦꯛ ꯌꯧꯔꯛꯄ ꯈꯨꯗꯤꯡꯒꯤ ꯁ꯭ꯋꯥꯏ ꯑꯗꯨꯃꯛ ꯂꯥꯎꯏ ꯃꯐꯝ ꯑꯁꯤꯗꯅꯤꯀꯣ ꯑꯩꯅ ꯂꯥꯏ ꯑꯣꯛꯅꯈꯤꯕꯗꯣ ꯃꯐꯝ ꯑꯁꯤꯗꯅꯤꯀꯣ ꯑꯩꯒꯤ ꯏꯁꯥꯗ ꯑꯃꯨꯕ ꯑꯃ ꯆꯣꯡꯁꯤꯜꯂꯛꯈꯤꯕꯗꯣ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯂꯨꯕꯗ ꯇꯨ ꯆꯨꯡꯕ ꯑꯗꯨꯃꯛ ꯄꯣꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯖꯒꯥ ꯑꯗꯨꯃꯛꯀꯗ ꯌꯨꯝ ꯀꯩ ꯃꯌꯥꯝ ꯑꯃ ꯁꯥꯖꯤꯟꯈ꯭ꯔꯦ ꯊꯣꯡꯒꯥꯜꯁꯨ 2-3 ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯀꯤꯕꯁꯨ ꯌꯥꯝꯅ ꯍꯜꯂꯦ ꯁꯣꯡꯕꯒꯤ ꯆꯥꯡꯁꯨ ꯌꯥꯝꯅ ꯍꯟꯊꯔꯦ ꯎ ꯄꯨꯝꯅꯃꯛ ꯌꯥꯟꯊꯠꯈ꯭ꯔꯦ ꯑꯗꯨꯒ ꯋꯥ ꯃꯈꯩꯁꯨ ꯂꯣꯏꯅꯃꯛ ꯑꯌꯥꯝꯕꯅ ꯌꯥꯟꯊꯠꯈ꯭ꯔꯦ ꯄꯨꯡꯀꯣꯛ ꯀꯣꯛꯄ ꯖꯒꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯁꯥꯎꯕꯤꯡ ꯑꯗꯨꯝꯗꯤ ꯂꯥꯎꯈꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏ ꯗꯨꯔꯒꯥ ꯄꯨꯖꯥꯁꯨ ꯂꯣꯏꯁꯤꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯔꯣꯁꯤꯟꯗꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯕꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯎꯔꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯨꯔꯒꯥ ꯄꯨꯖꯥ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯥ ꯑꯃ ꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡ
ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯔꯨꯖꯔꯤꯉꯩꯗ ꯔꯣꯁꯤꯟꯗꯣ ꯇꯨꯃꯤꯟꯅ ꯇꯣꯔꯕꯥꯟꯗ ꯀꯥꯈꯠꯈꯤ ꯇꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏ ꯏꯁꯤꯡꯗ ꯆꯣꯡꯊꯗꯨꯅ ꯑꯃꯥꯡꯕꯤ ꯁꯥꯟꯅꯔꯝꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯟꯁꯦ ꯃꯥꯅ ꯃꯥꯡꯂꯤꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯃꯥꯅ ꯇꯥꯟꯅꯔꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯄꯒꯤ ꯃꯍꯨꯠꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯄꯨꯈꯤꯕꯒꯤ ꯃꯑꯣꯡꯗ ꯃꯐꯤ ꯃꯔꯣꯟꯒꯗꯣ ꯑꯃꯠꯇ ꯌꯥꯎꯗꯕꯤꯗ ꯄꯨꯔꯒ ꯆꯠꯈ꯭ರಿ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯅꯣꯛꯁꯟꯈꯤ ꯈꯨꯗꯩ ꯇꯥꯍꯧꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯥꯎꯁꯜꯂꯤꯕꯗꯣ ꯀꯔꯤꯃꯠꯇ ꯈꯪꯗꯕꯒꯨꯝ ꯃꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯆꯠꯈ꯭ri ꯃꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯇꯥꯟꯅꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯑꯣꯡ ꯏꯃꯥꯟ ꯃꯥꯟꯗꯅ ꯃꯍꯥꯛꯇꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈ꯭ri ꯇꯧꯕꯒꯤꯕꯨꯗꯤ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯥꯎꯔꯕ ꯎꯁꯤꯡ ꯑꯃꯗꯤ ꯁꯣꯡꯂꯕ ꯆꯥꯕꯨꯡ ꯃꯌꯥꯝꯕꯨꯗꯤ ꯍꯧꯏ ꯑꯗꯨꯒ ꯇꯧꯁꯨ ꯃꯌꯥꯝ ꯍꯧꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯌꯨꯝꯗ ꯄꯥꯎ ꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯏꯊꯤ ꯊꯤꯈꯤ ꯐꯅ ꯀꯨꯏꯅ ꯊꯤꯔꯕ ꯐꯥꯎꯕꯗ ꯐꯪꯂꯛꯇꯕꯗꯒꯤ ꯑꯃꯥꯏꯕ ꯀꯧꯔꯒ ꯊꯤꯕꯗ ꯑꯃꯥꯏꯕꯗꯨꯅ ꯄꯨꯈ꯭ꯔꯤꯒꯤ ꯃꯄꯥꯟ ꯑꯁ꯭ꯋꯥꯏꯗ ꯅꯩꯔꯒ ꯂꯩꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯅ ꯄꯨꯂꯞ ꯑꯣꯏꯅ ꯇꯥꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯣꯏꯊꯤ ꯊꯤꯕꯗ ꯃꯣꯡꯁꯣꯡ ꯃꯔꯛ ꯑꯃꯗ ꯃꯍꯥꯛꯁꯦ ꯎꯞꯁꯜꯂꯒ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯦꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯍꯧꯒꯠꯄꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯤꯟꯕꯥꯟꯗꯁꯨ ꯏ ꯃꯌꯥꯝ ꯑꯃ ꯇꯩꯔꯒ ꯂꯩꯔꯝꯃꯤ ꯀꯔꯤ ꯆꯥꯁꯜꯂꯨꯔꯕꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯀꯔꯤ ꯁꯥꯏꯔꯨꯕꯒꯤ ꯌꯥꯔꯩ ꯌꯥꯈꯣꯡ ꯇꯠꯇꯨꯅ ꯏ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯌꯨꯝ ꯂꯣꯝꯗ ꯃꯐꯤ ꯑꯃ ꯁꯦꯠꯆꯜꯂꯒ ꯊꯥꯡꯗꯨꯅ ꯄꯣꯔꯛꯂꯦ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯑꯃ ꯁꯣꯜꯂꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏꯅ ꯀꯟꯕꯗ ꯃꯥꯗꯣ ꯊꯔꯣ ꯑꯣꯗꯨꯅ ꯀꯞꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯆꯪꯂꯤꯕꯁꯦ ꯍꯦꯂꯣꯏ ꯌꯥꯏꯃꯅꯤ ꯑꯗꯨꯅ ꯃꯥꯅ ꯆꯥꯅꯤꯡꯕ ꯑꯃ ꯄꯤꯖꯔ ꯃꯇꯨꯡꯗ ꯊꯥꯗꯣꯛꯈꯤꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯈꯤ ꯂꯥꯏꯅ ꯆꯦꯜꯂꯨꯕ ꯃꯤꯁꯦ ꯂꯥꯏꯅ ꯑꯗꯨꯃꯛ ꯄꯥꯝꯃꯦꯗꯅ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯩꯗꯤ ꯁ꯭ꯋꯥꯏꯕꯨ ꯂꯥꯎꯔꯨꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯗꯣ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯉꯀ꯭ꯔꯥ ꯆꯥꯒꯦ ꯑꯃꯨꯛ ꯍꯥꯏ ꯌꯦꯟ ꯆꯥꯒꯦ ꯑꯃꯨꯛ ꯍꯥꯏ ꯑꯗꯨꯒ ꯀꯕꯣꯛ ꯇꯔꯦꯠ ꯆꯥꯒꯦ ꯑꯃꯨꯛ ꯍꯥꯏ ꯉꯥꯏꯇ ꯄꯥꯍꯥꯏꯗ ꯍꯥꯏ ꯃꯃꯩꯊꯪꯗ ꯃꯍꯥꯛꯅ ꯆꯝꯄ꯭ꯔꯥ ꯆꯥꯒꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯝꯄ꯭ꯔꯥ 3 ꯈꯛ ꯄꯨꯔꯛꯅꯕ ꯍꯥꯏꯕꯗꯒꯤ ꯆꯝꯄ꯭ꯔꯥ 3 ꯑꯗꯣ 6 ꯑꯃꯅ ꯊꯝꯈ꯭ꯔꯒ 3 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛꯇꯪꯗꯤ ꯄꯤꯖꯈꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯗꯨꯅ ꯆꯝꯄ꯭ꯔꯥ ꯆꯥꯕꯗꯣ ꯌꯦꯡꯕꯊꯨꯒ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯍꯧꯖꯤꯛꯀꯥꯟꯗ ꯍꯥꯏꯔꯒꯅ ꯃꯌꯥ ꯁꯨꯀꯨꯝ ꯀꯨꯝꯗꯕ ꯃꯤ ꯑꯃꯅ ꯃꯨꯛꯕꯪ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯀꯨꯅꯦ ꯀꯔꯤꯅꯦ ꯄꯨꯔꯨꯛ ꯁꯥꯏꯖꯟꯃꯤꯅꯤ ꯑꯗꯨꯁꯨ ꯀꯔꯤ ꯑꯃꯠꯇ ꯃꯁꯥꯗ ꯁꯨꯒꯠꯄ ꯄꯩꯊꯣꯛꯄ ꯁꯤꯟꯕꯒꯤ ꯀꯔꯤ ꯑꯃꯠꯇ ꯎꯗꯦ ꯄꯨꯔꯨꯛ ꯁꯥꯏꯔꯒ ꯀꯨꯠ ꯌꯣꯠꯁꯟꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯛꯑꯣ ꯑꯇꯩꯁꯤꯗꯤ ꯑꯥꯗ ꯄꯤꯔꯒꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯔꯣꯁꯤꯟꯗ ꯅꯪꯅ ꯍꯧꯖꯤꯛ ꯆꯥꯏꯗꯨꯕꯨ ꯁꯤꯟꯗꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡꯗ ꯍꯪꯂꯤꯕꯅꯤ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯄꯥꯟꯗ ꯂꯩꯔꯨꯔꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈ꯭ꯔꯒ ꯀꯔꯤꯅꯣ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯉꯛꯂꯦ ꯑꯗꯨꯒ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯈꯤꯛꯇꯨꯅ ꯃꯍꯥꯛꯄꯨ ꯋꯥꯈꯜ ꯂꯥꯛꯅꯅꯕ ꯍꯣꯠꯅꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯗꯨꯁꯨ ꯋꯥꯈꯜ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯌꯥꯗꯣ ꯌꯥꯝꯅ ꯊꯨꯞꯄꯤ ꯑꯗꯨꯒ ꯌꯥꯁꯨ ꯌꯥꯝꯅ ꯀꯨꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯌꯦꯠ ꯊꯪꯕꯗꯨꯁꯨ ꯌꯥꯝꯅ ꯅꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯈꯣꯡꯄꯥꯛꯇꯣ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯁꯦꯒꯥꯏꯈꯤꯕꯒꯤ ꯃꯑꯣꯡꯗ ꯌꯥꯠꯈꯤꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯕꯗꯤ ꯂꯤꯛꯂꯤꯒꯨꯝꯕꯅ ꯌꯥꯠꯈꯤꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯁꯥꯡꯅ ꯈꯥꯏꯔꯒ ꯏꯋꯣꯔꯣ ꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯤ ꯃꯩꯒ ꯈꯔꯒ ꯃꯝꯕꯒ ꯑꯩꯈꯣꯏꯗꯤ ꯑꯃꯠꯇ ꯎꯔꯨꯗ꯭ꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯗꯣ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯕ ꯗꯣꯛꯇꯔ ꯇꯝꯕ ꯃꯤꯑꯣꯏ ꯑꯃꯗ ꯍꯥꯏꯕꯗꯒꯤ ꯃꯗꯣ ꯐꯣꯠꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯣꯠꯄꯤꯈꯤꯕꯅꯤ ꯃꯇꯝꯗꯨꯗꯗꯤ ꯍꯥꯏꯔꯤꯕ ꯗꯣꯛꯇꯔ ꯀꯕꯛ ꯁꯥꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯗꯨꯅ ꯂꯣꯛ ꯈꯨꯂꯥꯏ ꯇꯧꯔꯁꯨ ꯈꯣꯡ ꯁꯦꯒꯥꯏꯔꯁꯨ ꯂꯥꯏꯍꯧ ꯍꯧꯔꯁꯨ ꯑꯗꯒꯤ ꯀꯩꯅꯣꯝꯃ ꯇꯧꯔꯕꯁꯨ ꯃꯉꯣꯟꯗ ꯂꯣꯏꯅꯃꯛ ꯌꯦꯡꯉꯤ ꯃꯥꯅꯁꯨ ꯉꯝꯅꯕ ꯑꯗꯨꯃꯛ ꯂꯥꯏꯌꯦꯡꯉꯤ ꯐꯁꯨ ꯑꯗꯨꯃꯛ ꯐꯩ ꯑꯉꯛꯄ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯃꯥꯟꯅꯕꯗꯣ ꯇꯞꯅ ꯐꯒꯠꯂꯛꯂꯦ ꯑꯃꯥꯏꯕ ꯑꯗꯨꯅ ꯖꯟꯇ꯭ꯔ ꯑꯃ ꯁꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯖꯟꯇ꯭ꯔ ꯑꯃ ꯁꯤꯈꯤꯕꯗꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯁꯨ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯔꯛꯇꯅꯕ ꯍꯥꯏꯗꯨꯅ ꯖꯟꯇ꯭ꯔ ꯑꯃ ꯁꯥꯈꯤ ꯖꯟꯇ꯭ꯔ ꯑꯗꯨ ꯁꯥꯔꯤꯉꯩ ꯃꯅꯨꯡꯗ ꯑꯩ ꯅꯣꯡꯃ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯔꯨꯖꯕ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯃꯣꯠꯂꯦ ꯑꯗꯨꯅ ꯆꯤꯡꯊꯣꯛꯂꯒ ꯑꯅꯧꯕ ꯊꯥꯖꯤꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯣ ꯏꯟꯖꯤꯟ ꯄꯥꯜꯂꯒ खरा पिक्पा पुख्री कोम अमदा थाददुना लेरमी मता मरुदा अइना करी वखदनो खंगदी इंजिन अदुदा प्रपप चंगसलगा मीगी अदु कन्ना काथरोक्लिबा इसिंगी इंजिनगी इसिंगी अकनब फोर्स अदुदा अइना माइ नोन थरुरी
ꯃꯁꯤꯗꯒꯤꯗꯤ ꯏꯁꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯃꯥꯏꯗ ꯐꯨꯖꯤꯜꯂꯛꯄꯗꯒꯤ ꯑꯩ ꯏꯁꯤꯡ ꯑꯗꯨꯅ ꯆꯦꯟꯊꯣꯛꯂꯒ ꯏꯁꯤꯡꯅ ꯂꯩꯔꯤꯕ ꯈꯣꯡꯕꯥꯜ ꯑꯗꯨ ꯇꯥꯁꯤꯟꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯃꯅ ꯎꯕꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯕꯨ ꯀꯟꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯅ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯁꯨ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯑꯩꯅ ꯀꯃꯨꯀꯪ ꯃꯄꯥꯟ ꯂꯦꯞꯅꯅꯕꯒꯤ ꯂꯥꯝꯕ ꯀꯨꯝꯊꯕꯗ ꯀꯕꯣꯀꯪ ꯃꯄꯥꯟ ꯑꯗꯨꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯐꯥꯎ ꯀꯨꯝꯊꯔꯨꯕꯗꯒꯤ ꯏꯁꯤꯡꯗ ꯄꯨꯊꯗꯨꯅ ꯏꯔꯥꯛꯅꯕꯗꯒꯤ ꯅꯥꯀꯜꯗ ꯀꯣꯜ ꯐꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯆꯤꯡꯈꯠꯄꯨꯗꯨꯅ ꯊꯋꯥꯏ ꯃꯤ ꯀꯟꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯊꯥꯔꯒꯗꯤ ꯑꯅꯤꯔꯛ ꯁꯨꯔꯦ ꯑꯩꯅ ꯏꯁꯤꯡꯗ ꯏꯔꯥꯛꯅꯔꯤꯕꯁꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯗ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯖꯟꯇ꯭ꯔ ꯑꯗꯨ ꯁꯥꯍꯜꯂꯒ ꯖꯟꯇ꯭ꯔ ꯑꯗꯨ ꯁꯤꯍꯟꯈꯤꯕꯗꯒꯤꯗꯤ ꯑꯩꯉꯣꯟꯗ ꯗꯁꯥ ꯂꯥꯡꯕꯟ ꯃꯆꯥ ꯃꯆꯥ ꯇꯥꯔꯝꯕꯗꯣ ꯄꯨꯝꯅꯃꯛ ꯑꯣꯏꯅ ꯐꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯁꯨ ꯑꯗꯨꯒꯨꯝꯂꯕ ꯗꯁꯥ ꯂꯥꯡꯕꯟ ꯇꯥꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯦ꯫ ꯑꯗꯨꯒ ꯗꯨꯔꯒꯥ ꯄꯨꯖꯥ ꯁꯥꯔꯛꯄ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯗꯨꯃꯥꯏꯅ ꯑꯃ ꯃꯊꯦꯡꯗ ꯍꯨꯔꯥꯟꯕ ꯆꯠꯄꯒꯤ ꯊꯕꯛ ꯑꯁꯦ ꯈꯛ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯣꯏꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫